Loyalam E-PAO tabiriba khudingmakpu Hidrom Susmitana Ki-PAO Pizari. Myanmar-dagi train tauraba kuki militant chamapan Manipur-da changsilakkibagi Army-na security advisor-gi detail information kaurakkre. State asida hojik thokliba irang asigi marakta Myanmar-dagi ningthina drone attack amasung jungle warfare gi maramda ningthina train tauraba kuki militant chamapan kadar kuntra gi unit saduna afaba makhalgi khulai singa konana Manipur-da changsilakkre haina security advisor Kuldip na phongdokhiba adugi matangda army gi maikaidagi madugi chap chaba detail report ama piraknaba khanghalakre loinana border area da army gi maikaidagi hanadagi hauna henna akanba chekshin thorang sing lokhatkre hari Indian Army gi Spare Corps na Act thagalakhiba warol amada haribana kuki militant sing Manipur-da changsilakkre hariba pau asi lebak asigi security da yamna chauna singnaba amani maram aduna athuba matamda masigi mathau taba thabak sing lokhatnaba security advisor na detail info report adu piraknaba khanghalakibani Defense source ki matung inna security advisor na phongdokhiba wafam adugi matangda input amatta hojik phawba army da share torapa leitri adubu security advisor gi maikaidagi di tha asigi kunda pangthokiba pawgi mifam amada militant chamapan lo Manipur da changsen khre haibasi intelligence input ki government na chap chana khangle hariba input asi ahanba oina chief minister secretariat ki mamang se yolda Manipur gi police ki DGP amasung security advisor da share tawkhibani India gi Arunachal Pradesh, Nagaland, Manipur amasung Mizoram gi sarukta Myanmar gal lonariba ngamkhagi saruk asi punna kilometer 1,495 ni loinana border gi maru aba jaga sing asi army gi operational control makhada Assam Rifles na ngak selibani Kuki militant chamapan changsilakkre hariba pau asigi phaurakpham kadaidagi no pau asi official agency Defense Intelligence Agency Research and Analysis Wing amadi Border Security Force na verified toraba haina hangladuna Manipur Sarkar na state ki machinery sizinaraga kuki jo miyam gi mathakta awaba piba lefanaba transparency leina political solution ama puraknaba hona biu hairi Central Force singi marakta pukchel sengdabadagi pukki militant sing changsilapangam labani haina kokomina phongdorakle Central Force listing humpu hena leriba state asida kuki terrorist sing na Myanmar gi ifongfongna changlakpangam libasi Central Force singi marakta pukchel sing na thabak tawdabadagini thawong asi adugumba Central Force amasung kuki terrorist singi marakta lautunaraga thabak chathare habani yamna sengna mai sengle haina kokomina thadorakpa cherol amana hari Cherola sinama khatana haribana Myanmar romdagi narol da kuki militant chamapan rom changsilakpada Central Force amadi State Force na matam chana faraga matik chaba action lokhatkre haina khudam changdam kayaga loinana khanghalamba oiragadi Manipur miyam na Central Force sing na Manipur praja miyam bu thamoi sing na ngakli haine ikai khumnagadabani aduna taduna Central Force amadi kuki terrorist sing loktuna duna Manipur da changsilakkibada miyam na ukhiduna micha miyam na ngaknabani haiduna leriba security advisor na chair loraga security force sing ya awangwa thaki strategic operation group mifam koriba asina Manipur miyam kayam seng na ngak sengadagi haiba asi miyam na thajaningai oide India lengak na Manipur miyam bu India gi asengba citizen ama oina ikai khumnaramba tarabadi Manipur da chathariba proxy war gi thawang khudakta lepiu hauzik thokliba irang asi central lengak amadi state lengak anina atuba matam loisilu haukiba numit kharani gi mamangda Myanmar gi ningthina train tawraba kuki terrorist samapan rom Manipur da changsingkhre haina social media da paukchai rakhi Hiram asigi matangda Chief Minister gi Secretary Ningthozam Geoffrey na official oina cherol ama thathokibal miyamna unakre Pau asi chumabra natraga aranbra achamamna na leiringai marakta September kunda Chief Minister gi Secretariat ta pangthokpa paugi mifam amada Security Advisor Kuldip Singhna miyamna chamamna duna leiramba wafam ama mayek senghanki masina miyamda angakpa amadi faunaki maramdi Manipur da Central Force lising humpu hena leiriba State Force lising kuntramanga hena leiriba sing asi mathauning thina pangthoklagasu kuki terrorist singna lo thugaiduna Myanmar gi ifongfongna Manipur da matau karamna changsilakpa ngamlibano makhoina Manipur da irailai na changsilakliba asina takpadi Central Force ka kuki terrorist sing kangbu ka lautunare haiba mayek senghalei mamang sahi lising aniga kulhumdagi me ahumdagi ngasi fawda Myanmar dagi kuki terrorist athingba leitana Manipur da changlaklaga maitei miyam da landa duna leitek muthatnaba honabada Central Force na yengduna lakhi
Mamangda kokomina ziriba amda kuki terrorist mayam ama changsilaktuna landarakadawre haina laukraba fawada security advisors amadi DGP na laukhafam thokpa thabak laukhatabadagi ngasi phawa zirida kuki terrorist singna maiteida landarakpa leptri hatpa tupagi thabak sing chathari haina pendaba kaya ama fongdorakli Mapangi khut yaure khanglabanina akanba action laukhatfam thoi haina ex DGP BL Borana fongdorakli Manipurda hojik thokliba irang asida mapan lebaki achoba khut yaure haiba chap chana khanglabanina Indian forcing na chap chaba yeknaba amada laukhatfam thokpa action laukhatfam thoi haina ex DGP BL Borana fongdokre Housing Manipurda thokliba irang asiga mari lenana Borana news channel amada fongdokhibada Housing Manipurda oriba fibam asi lebak asigi oina yamna luba fibam amani Manipur Sarkar gi security advisor Kuldip Singhana miyamda akiba amadi mipaiba pokhanba yaba wafam ama fongna fongdokhiba aduna maram oiraga micham prajada chauna akiba ama pokhale kanaguma masagi oizaba thiba kangbu kharana India bu lanbung ama onthoktuna khudong sabalongna bohonari habesisu housing timayek senglei Manipurda hojik thokliba lan asi Myanmar dagi changsilaklaga chatharakpa oibana fibam asi yamna luba ama oiriba fibam asida India na masagi leiriba force pumba sizinaduna chap chabe action lokhatnaba poktak pibam thoi haike Mamang sahigi me ohumdagi hauduna chatharakiba irang asi India government na matam chana thabak lokhat haudabadagi changtharakpani India gi apun mamasak asi bukanabagi damakta Manipur bukanaba machap saba khongthang lokhatpa matam oire Manipur de state sarkar gi oiba chap chaba mathau pangthokpa ngamdrabani na irang asi laksinaba Manipur da president rule thamba amadi Manipur da matam sangna posting leiduna thabak taronroba officer sing kausinduna wa tanaba matam oire masigi mathakta mapalda posting leiriba hojik thabak tawriba officer sing kausinduna thabak tawhanbagi tangai fadabasu lei haike mahakna makha tana fongdokhibada hojik oiribe irang asi security khaktana loisinbe yaroidaba oibana senior political leader ama state asida lehanduna nongmagi oiribe fibam hakthengna yengsinhanbagi tangai fadabasu lei Security degi khulai kayala khibagi mathakta drone degi bomb thadaba amadi rocket na chingba kapsindune attack tawbagi thabak chatharakliba asigi haurakfamdi sendong chauna phangba drug karbar tawriba miyoy kaya asina sel thadarakpadagini Golden Triangle gi saruk ama oiramba Myanmar da khundariba kuki singbu Myanmar da military sasan lakpadagi tangkhairakto Manipur da khundariba kuki singbu imarini haiduna chansilalaga Manipur da su popi thaba horakhi popi thaba khudak khakta natana drug achoba karbar tawfam ama ointhoraktuna area asidagi achoba sendong phanglakhi hairi Drug ki lalon itik asibu thingna bohonarubadagi irang haunabagi maram ama thirakpada Manipur High Court ki rai ama bulana artha handuna irang asibu sagalakhibani Manipur da thokliba irang asi lebak anigi marakta thokpa lal nati adubu irang asi lebak anigi marakta thokpa lal da sizinnagadaba drone bombing amandi rocket na chingba sizinarapagi ayaba asi kanana piribeno masi khopna yengsinba amadi chapchabe action lokhatpam thoin haiki Irang sigi waroi sen puraknaba center amasung state lengakna thamoi sengna hotnaba mathau tai haina Professor Raj Mohana fongdokhrei Lamdam asigi miyamna leiriba chamamnaba sing asi center amadi state lengakna kokhandane irang asigi waroi sen puraknaba thamoi sengna hotnaba mathau tai haina DM University gi hanigi Vice Chancellor Professor N Raj Mohana fongdokhrei Wafam asin National Research Center NRC Manipur na sinduna arambam noni amasung sapam Dile Kumar na iba ethnicity and deep geopolitics ramification on Northeast India haina mingthonba lairik ama fongbagi thoramna mahakna fongdokhibani Manipur da leiba Naurem Sana Jauba Public Library Hall da pangthokiba thoram aduda Professor N Raj Mohan na makhatana haikibada hauzik oriba Manipur gi fibam asida ethnicity amadi geopolitics ki wakhalon ningthina khangba mathau tare khanbadagi lamdam asigi akhang ahisingi wakhalon adu NRC na khomjillaga lairik asi puthorakpani ngasi fongliba lairik asi hauzik Manipur da thokliba irang asiga su yamna chanaba amadi tungi lambi da su yamna kanagadaba masak thokpa lairik ama oigani haina thajai imalaiba kanba haibasida isagi puwari na chatnabi geography amadi Manipur da leiriba top masak sing asi ningthina khangba tangai fadei lamdam asigi tangdu leita daba fibam asina academic ki lamda chaunam akaiba piri leibak ama zaukhatpada khwaidagi hena maru oribasi education sector ne education na human resource semga dawribani human resource fariba makai leibak asi mapanga kanba zaukhatpa leibak ama oiga dawribani maram aduna irang asi atuba matamda
loisilaga lamdam asi hanagumna tangdu leitaba lamdam ama oineba center amasung state lengakna hotnaba mathau tai haina mahakna makhatana phungdoki thoram aduda DMU gi hanagi VC Professor N Rajmohan Freedom Pauchegi editor RK Ranendrajit MUG History Department gi retired Professor N Jaikumar Amadi NRC Manipur President TH Ajitna Presidium Member Waina Saruk Yaki Kangpokpi Amadi Chandel gi mafam marida isagi saktam khangminnasi haiba mifam pangthokre Federation of Haumina Sinduna Namit Mari Chupna Kangpokpi Amadi Chandel District ki mafam marida isagi sakfam khangminnasi haiba mifam mai pakna pangthokre haina Federation of Haumi gi Publicity Secretary Huirem Bharat Maitaina Press ta thorapa Cherol amana hairi Cherol asigi matung ina isagi saktam khangminasi haiba mifam pangthokiba mafam sing adudi haukiva September 11 da Thangyong Kom Village Nungkot Ngarau Chingjal Tuition Phai amadi Thangyong Khul Sing aduga September 12 dana Faizol Khulda punkhiba khunja singna Laikot Kom Faizol Kharam amadi Laikot Kharam Khul Sing aduga September 12 dana Purum Khulemda Sinam Kom Ngakhapat Kom September 13 dana Kaksing Mantak Kom Khuldani hari Mifam Singh aduda Federation of Haumigi President Sapamcha Jadumnina athoiba mithunglen oiduna amadi khulgi Khul Singhi Khulapa amadi village authority sing nupi amasung angang sing saruk yaki mathang manaw naina pangthok liba mifam sing asida yek salai leiba yalhomi haumi furup kunmanga asina Manipur gi puwa wari gi saktam ngakmina na bagi warep su lauki hari Cherol asina hai ngasi mak mapaldagi haizilakpa kanglop kaya gi chaithengna iramdam sigi puwari ga saigona raklabangam khaida singnarakpa kaya asibo punam mayong yamina bagi mathau tabadu khangminaki Kumjali Singani Tarani Pandagi Leptana Chatharakpa Know Your Identity Mifam Singh Makhatana Federation of Haumina Leptana Chathagigani Masida Community Kuding Magna Saruk Yabinaba Haizarakli Hawaibam Zandogi Liri Sitpa Ayukil Malangda Fongkre All India Radio Infana Sakanglaba Saknarabi Serengbi Hawaibam Jandona Iba Isai Mayeki Lyric Liri Sitpa Ayuki Malangda Haina Mingthonba Lyric Ama Manipur Press Club Ta Hunabi Matung Inangarang Fongkre Laimarol Kharjai Khol Laikol Da Sinduna Loop Asigi Kuntaret Suba Saknairaba Serengba Rajendra Okramna Athoiba Mithung Laikolgi President Khetrimayum Subadanina Thoramapu Oike Manipur University gi hanagi din Professor Nahapam Arunana akhanaba mitung oina saruk yakiba thoram aduda saknairaba sairengba sanglakpam achau sarmana fongkiba lyric adugi maramda wangangki achau sarmana fongdokibada isai habasi miyoiba amadi sembiba mapu anigi marakta leinariba mari adubu samjina haliba medium amani lining Laishon gi thoramga loinana miyoibagi pukning wakhal fatahana bahonabada isaina achauba thodang lori Lebak amagi ningtam ihau sagatpada ina achauba ithil piri matam amada school college ta tamliba mahairoi singda thaksi kasi amasung thogalan tambina bahonabada Saraswati puja pangthoktona oza amasung mahairoi singi marakta leiriba mari adu sagalami ngasidi thoram asi pangthokhidabana maram oiraga oja amadi mahairoi singi marakta muknaba kaya thokpa mahairoi singna nataba pambai sijinarigliba asisu thoram asi pangthoklabadi kharada oiraba su phaba ngamgani haina fongdokhe Manipur gi Serengi Numit Lisingani Kunmarida Manipur gi Lol gi Saknairaba Asaiba Kabi Ahumda Ikai Kumdaba Utkadori Lakleba Meragi Thanen gi October Tang Kun Tarataret Lisingani Kunmari Sagol Sen Numita Pangthokadoriba Manipur gi Serengi Numit Lisingani Kunmari Gamali Lena Manipuri Lol gi Saknairaba Sereng Aiba Asaiba Kabi Ahum Thangzam Ibopisak Wangkai Thangzam Laikai Imphal Salam Tomba Bisnupur Amasung Kengba Yangkhom Kaksingbu Fiction and Poetry Club Manipur ne ikai khumnaba utlagani ikai khumnaba utkadoriba asi saknairaba asaiba kabi ahum asina Manipur gi serengi damak sanglaba chahi kaya ama kathokpaga loinana lobirakiba thodang adubu sakhangba amadi awangba thakta mamal leina lawjaba oinani Fiction and Poetry Club Manipur ne ikai khumnaba utchagadoriba asaiba kabi Thangzam Ibopiksak Ing Kumjali Singamaga Chama Fan Marfu Marigi February 13 Wangkai Thangzam Lekai Imphal da Poki Kengwa Yangkhom Ing Kumjali Singamaga Chamapan Yangkai Nithogi March 13 da Kakching Khullen Turial gi Wangmuda Poki Amadi
Salam Tomba ing kumjal lising amaga chamapan nifumapan gi me taramarida Taubul Bisnupur District Pokhe Hairi. Thaunau Zambambamna Pro MMA National Champion Laurakle. Kolkata da pangtokiba Mixed Martial Art ki Pro National Title Well Last Man Standing Fight Night haiba masana asida Manipur ki Thaunau Zambambamna mahaki lamba West Bengal gi Mixed Martial Artist Abhishek pu ahanba round ki minute aniga second kontra mari gi manungda Abhishek na khut hanba ngamdabada ki bambamna maithiba piduna Pro National Title Wells ki champion re haina Aztec Sports and Fight Studio gi manager Thaunau Bikas na thadorok cherol amana hari cherol asida makhatari badi TH bambamna masana asida masagim lousing pangal putoktuna yamna lemzaningai oiraba Pro National Titles ki champion lorokpa asida Aztec ki founder Dr. Thangjam Premanandana su thagarpa phongdoktuna masana asida bambamna thawai yauna masagi haisingba amadi kanna honajabadagi national champion asilawa ngamkhibani hainasu nungaiba phongdorakli seat capacity dagi hena angang pudana ba khanghalakle Manipur de school gi mahairoi sing thindok thingjin tawriba school van service tawriba singna makhoina transport department na license ki register tawbada seat ki capacity 1.5 k capacity de gi hena school angang puba yaroi haina traffic police control wing gi SP na ngasi thadokhiba order amana hari order asina haribadi Supreme Court Committee on Road Safety gi pautak amadi Manipur Transport Department na thokiba gazette notification gi matung inna school van service tawriba singna lana tawrabadi school van service ki license fawa kakpa yai haina SP Traffic Police ki cherol asina makhatari aroibada maru oiba pau amuka hanna pizari Kangpokpi amadi Chandel gi mafam marida isagi saktam khangminasi haba mifam pangthokre seat capacity dagi hena angang pudana ba khanghalakli Hawaibam Jando gi liri seat ba ayuki malangda haiba lairik phongkre matang asida ayuki paulo sinjari tabiri ba khudingmapu amuka hana khurumjari